ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯀꯔꯤꯝ ꯀꯟꯊꯥꯏꯅꯕꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯂꯩꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯌꯥꯝꯅ ꯑꯗꯨꯝ ꯎꯕꯅꯦꯕ ꯃꯐꯝ ꯑꯐꯕ ꯑꯃ ꯊꯕꯛ ꯇꯧꯔꯁꯨ ꯋꯦꯗꯔ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯐꯤꯜꯝꯒꯤ ꯗꯨꯅꯤꯌꯥꯒꯤ ꯑꯣꯏꯒꯦꯔꯥ ꯁꯣꯡꯒꯤ ꯑꯣꯏꯒꯦꯔꯥ ꯑꯣꯔ ꯏꯚꯟ ꯄꯣꯂꯤꯇꯤꯀꯦꯜ ꯁꯔꯀꯜꯁꯤꯗ ꯑꯣꯏꯔꯒꯁꯨ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯐꯅ ꯐꯕ ꯊꯕꯛ ꯇꯧꯕꯗ ꯑꯃꯅ ꯑꯃꯕꯨ ꯆꯤꯡꯊꯅꯕ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯤ ꯃꯃꯤ ꯇꯥꯔꯤꯕ ꯑꯁꯤ ꯁꯦꯝꯗꯣꯛꯃꯤꯟꯅꯕ ꯆꯪꯏ ꯍꯥꯏꯅ ꯁꯒꯣꯜꯕꯟ ꯑꯦꯁꯤꯒꯤ MLA RK ꯏꯃꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯣꯡꯁꯥꯡꯒꯩꯗ ꯂꯩꯕ ꯍꯅꯤꯀꯣꯝ ꯐꯥꯎꯟꯗꯦꯁꯟ ꯁ꯭ꯀꯨꯜꯒꯤ ꯆꯍꯤꯒꯤ ꯑꯦꯋꯥꯔꯗ ꯂꯥꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯣꯡꯁꯥꯡꯒꯩ ꯕꯣꯔꯣꯏ ꯃꯈꯣꯡ ꯂꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ MLA ꯏꯃꯣꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃꯅ ꯈꯨꯟꯅꯥꯏꯒꯤ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯃꯗꯤ ꯁꯤꯡꯊꯥꯕꯤꯕ ꯆꯪꯏ꯫ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯐꯕ ꯈꯨꯗꯤꯡꯃꯛ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯄꯨꯊꯣꯛꯇꯨꯅ ꯑꯃꯗꯤ ꯀꯔꯦꯝ ꯀꯊꯥꯏꯅꯔꯕꯗꯤ ꯅꯤꯡꯍꯟꯅꯕ ꯅꯠꯇꯅ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯈꯤ꯫ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯑꯐꯕ ꯇꯨꯡꯂꯝꯆꯠ ꯑꯃ ꯂꯥꯛꯅꯕ ꯉꯁꯤꯗꯒꯤ ꯍꯧꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯊꯛꯁꯤ ꯈꯥꯁꯤ ꯑꯃꯗꯤ ꯊꯧꯒꯜꯂꯣꯟ ꯇꯥꯛꯄꯤꯕ ꯆꯪꯏ ꯍꯥꯏꯕ ꯋꯥꯐꯝ MLA ꯑꯁꯤꯅ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯗ ꯄꯥꯎꯖꯦꯜꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ 2025 ꯁꯦꯁꯟꯒꯤ ꯑꯣꯏꯅ ꯃꯍꯩꯁꯪ ꯑꯁꯤꯒꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯕ ꯑꯣꯖꯥ ꯑꯃꯗꯤ ꯑꯐꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯅꯥ ꯂꯥꯟꯊꯣꯛꯇꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ꯫ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯀꯔꯤꯝ ꯀꯟꯊꯥꯏꯅꯕꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯂꯩꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯌꯥꯝꯅ ꯑꯗꯨꯝ ꯎꯕꯅꯦꯕ ꯃꯐꯝ ꯑꯐꯕ ꯑꯃ ꯊꯕꯛ ꯇꯧꯔꯁꯨ ꯋꯦꯗꯔ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯐꯤꯜꯝꯒꯤ ꯗꯨꯅꯤꯌꯥꯒꯤ ꯑꯣꯏꯒꯦꯔꯥ ꯁꯣꯡꯒꯤ ꯑꯣꯏꯒꯦꯔꯥ ꯑꯣꯔ ꯏꯚꯟ ꯄꯣꯂꯤꯇꯤꯀꯦꯜ ꯁꯔꯀꯜꯁꯤꯗ ꯑꯣꯏꯔꯒꯁꯨ ꯍꯥꯏꯔꯤꯕ ꯑꯦꯅꯤ ꯊꯕꯛꯁꯤꯗ ꯑꯩꯈꯣꯏꯁꯦ ꯑꯃꯒ ꯑꯃꯒ ꯆꯤꯡꯊꯅꯕ ꯌꯥꯝ ꯀꯥꯏꯅ ꯊꯥꯅꯗꯕ ꯃꯗꯣꯝꯗ ꯂꯩꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗ ꯍꯥꯎ ꯇꯨ ꯔꯦꯁꯄꯦꯛ ꯑꯥꯋꯔ ꯁꯤꯅꯤꯌꯔꯁ ꯍꯥꯎ ꯇꯨ ꯔꯦꯁꯄꯦꯛ ꯏꯆ ꯑꯗꯔ ꯑꯥꯋꯔ ꯐ꯭ꯔꯦꯟ ꯁꯔꯀꯜꯗ ꯂꯩꯕ ꯑꯣꯖꯥꯁꯤꯡꯗ ꯑꯗꯨꯒꯨꯝꯕ ꯃꯦꯅꯔꯁ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯎꯍꯟꯈꯤꯅꯅꯕ ꯈꯪꯅ ꯆꯠꯍꯧꯅꯅꯕ ꯇꯧꯍꯟꯖꯅꯤꯡꯉꯤ꯫